Arambai News Guwahati da Mithilongi pau tabiriba singbu ihan handu maktada chingangbam Susitrani na kurumjari. Hosing asigi samlappa mariba pau sing lawirase. Indian Space Research Organization ISRO na sinduna pangthokiba Moonshots Photography Competition da Assam gi Gautam Swarup Dekana first position tarakre. Haukiba July Kunda International Moon Day gi thoramga iroyana pangthokiba competition asigi result August tarada lauthoki. Mayaya Assam gi Mangoldoidagi Architecture Graduate Gautam na photography gi khongchat Englishingani tarani thoidagi hauraki. Tungda mahak astro photography da hena thawa yauraki. Masigi mamangdasu Gautam na Assam Tourism na sinlangba Englishingani taramangagi Magnificent Assam Khoba photography competition da first position lawkibaga loinana traditional Assam photography dana second position lawkibane. India Today Mood of the Nation gi biannual opening poll gi survey matungina India da anisuba khwaidagi popular oiba Chief Minister Assam gi CM Himanta Biswa Sarma na oire. Odisha gi Chief Minister Navin Patnaik na khwaidagi popular oiba India gi CM oire. Respondent chada humbudrani pana mahaki thabak thoramda apenba phongdokhi aduga respondent chanda humpu humdoina CM Himanta gi matakta apenba phongdokli. Aduga chada humpu mathoiga loinana Tamil Nadu gi CM Stalin na ahum suba position da leire. IS Pavan Kumar Borthakurbo Assam gi anuba Chief Secretary oina khankre. Hauzigoriba Chief Secretary IS Jisnu Baruana thabaktagi pothabaga loinana lakliba August 13 da Pavan Kumar Borthakurna charge asi lauragani. Englishing amaga chamapan marfumapan batch ki IS officer asi hauzik additional chief secretary ki pham puri bane. Jairagasida chief secretary pham dagi August 13 da potharaba matung Jisnu Barua chahi ani amagasu APDCL gi chairman oina adumak leithaki gani. Bollywood actor Amir Khan gi Assam khongchat yeithokre. Amir Khan Assam da pangthogadoriba Independence Day thoramda saruk yabagi wafam hana lairambane adubu Assam gi CM Himanta Biswa Sarma na mahakna lakpa thoklabade har ghar tiranga da thamliba miyam gi mityeng leithokiba yai hairaduna tungda lakpinaba Amir Khan da haikhe panba yabadi Amir Khan na Assam da August 15 gi thoram yaraba matung mathang numit habadi August 13 ta Amir Khan amade CM Himanta Biswa Sarma ani puna handakta nauna release tawkiba actor asigi film Lal Singh Chadda yengminabagi wafam lairambane adubu Amir Khan na kumba film asigi matangda wathok khara handak thorakpadagi mahaki Assam khongchat yeithokpa oiramgadra haina jingnaba phongtoknarakle. Chahi tara leptuna lairabagi matung Assam gi Silchar dagi Manipur gi Imphal amadi Mizoram gi Aizawl gi flight service lakliba October thadagi amuk hauragani panbayai Silchar Imphal Uran scheme gi makhada flight gi bhara miyoi amagi yoina lupalising animuk oigani hairi Kolkata dagi paikhatkibaduna ahanbada Aizawl da tagani adudagi Imphal da amuk paigani mathangda Silchar da amuk tagadoribani Tungda flight ase Silchar Imphal Aizawl route ta paiduna final stop na Kolkata da oigadabani. Ngasi irai numit Bibir Gram Kasargi Radha Madhab Mandop da Karunamurti Mishra na iba SSLC examination capsule koba angkage tengbang lairik apam phongkre. Thabaktagi pothakraba Sonai Jubati Singh Manipuri MU School gi Ozamakok amade Thoramasigi su mifamapu oikiba Khirmohan Mishra na lairik ki makhum hangdokhe. Aibagi wafamatungina tengbang lairik asida Englishingani 15 dagina Englishingani 12 fawbada thakiba SSLC examination amadi compartmental examination singi punna wahangche 13 amadi masiga mari leinaba paukhum sing marik chumna nainari hairi. Tengbang lairik asi online amadi offline animakta phangane. Pambiba singna contact number 7002690924 da pau phawbiba yagane. Yamnamak thamoi sokningai oiba thogdok amoina Manipur gi Tamenglong da leriba mangasuba MR da thabak toriba mapabungda mama leikhidabagi pau pirabasu makok thongba singna suti pibidana leiringai cherakta apokpasu amuk posting mafamda leikhidre
Bisnupur district ke oina mamang lekai de leiba thongam dines ki apokpi mama leikhidaba matungda Tamenglonggi manga suba MR battalion da MR personnel ama oina thabak tawriba apokpa mapabu mathak thongba officer singna suti pibidabadagi leikhidraba mamagi poloibagi thoram phauba yawba phangdana mahaki posting mafamda leikhidre Apokpa mapabu suti pibikidaba manga suba MR gi makok thongba officer singi mathakta chief minister na midyeng changbiduna action lokhatriba phauba apokpa mapagi hakchang loksin khiroi haina mama mapa animak kainakraba Dinesna paumi singda pendana phongdorakhi Athauba Pauna Brajavasibu India gi ningtam landa saru yakiba travel leader amani haina Amar Chitrakatha Private Limited na phongba Travel Leaders of Freedom Struggle kauba comic book asi Manipura yonba thingle haina Mahairoi Lup Mari habdi MSU MSF KSA amadi suki apunba apex body amoriba JSCC gi convener S Vidyanandana thadorokpa chirol amana phongdorakle Asumna Lana Amadi Karimna Kot Torok Pabu Yaningdaba Fongdokladuna Koyathongda Leiba KSA gi office ta larigasi mai thaki Asigumba thongasi ningtamna panduna lakchaba lebagasi puari gi liklam chatpu seranana punanaba hotnabani Aiba amasung publishing house na Manipur gi miyamda lale sengdokadabani kanagumba bookstore amatana hariba larik asi yonbidanabasu JSCC gi maikidagi appeal tawrakle Azadi ka Amrit Mahotsav ki saruga moina ngasi Manipur Marathon Englishing ani kunithoi maibam lok pachingdagi Chief Minister N Biren lamthaduna pangthokre lamthung phamna Imphal gi khuman lampakta oikhi marathon asida punna lamjeloi lising aniromna saruk yakhi Har Ghar Tiranga ga loidana cultural program cum prize distribution to self-help for plastic waste collective competition ama Jiriba Municipal Council na senduna multi-utility complex ki auditorium hall da pangthokre. Competition asida first takibada lupali sing tara, second takibadana lupali sing taruk amade, third takibadana lupali sing mariga loinana certificate amamam JMC gi ex-chairman S. Santi Devi na kusinaki. Ngasigi manayan thokpaduda consolation prize su saruk yakibasingda JMC gi executive officer Moirangthem Surjit ki maikidagi PK. Thoramga Mari Lainana Cultural Thoram Amasu Inunganbi Manipuri Dance Academy Jiribamgi Maikidagi Leima Jagoi Maibi Jagoi Krishna Bandana Jagoi Amadi Mau Jagoi Sing Udki Plastic Waste KG Lising Manga Supna Kuntaret Khomgat Pangamki Haina Executive Officer Moirangthem Surjitna Phongdoraki Nasigi Thoramasida K Bir Kumar Singh ex Vice Chairman JMC Su Sarukiyaki Arunachal Pradesh tagi saktaraba aiba amadi Padma Shri awardee Yese Dorji Thangsida Jivan Ram Mungi Devi Goenka Memorial National Award for Excellence in Literature piduna ikai khumnaba utlagane award asida trophy citation plaque loidana sel oidan lupa lakh aniga lising amagi check mana yauri Silong Guwahati the base oiba public organization asina Englishing ani taratret tagi lamasida piduna lakhiba manasi handaki oina lakliba September 15 Guwahati da pangthokpa thorom amada pigadori hariba award asi mamangda Dr Nagen Saikia amadi Nirupama Borgohaida piduna ikai khomnaba utkrabane India के comedian Raju Srivastava की हकचांगी फिबम नोमगी सोकपा हेंजिलक्ले comedian असी heart attack तौबदगी Delhi की AIMS ता मिंग चलबा मतुंग angioplastic surgery तौखी महाक पुंग निफु निपान मुक ज्ञान मांगदुना लेखी अमदी डॉक्टर सिंह ना brain damage की खुदोंग थीबा राजू ना हौजिक मायुक नरी हाइरी नाकलमरोमदा ICU दा लरिबा Srivastava की हौजिक फावबदा ज्ञान लाक्ट्री हाइना माकी इमुंगी सोर्स अमना फोंदोरखी Prime Minister Narendra Modi na so mahaki loina vida phone tawduna paulo buga loina na angamba mateng pangani habagi thazaba piki Uttarakhand gi chahi kunithoi suraba yamnamak atangwa makhalgi genetic disease na naba miyoi ama anoba punsi ama phangsakhre magi mache amadi mamana mathangsitna liver amadi kidney piduna mahaki punsi kalli Double organ transplant asi hokiba yumsagaisun numit Delhi gi private hospital amada mai pakna pangthokibani
Mangzil thariba US pharmaceutical company Johnson & Johnson na makoigi talc-based body powder inglisingani kulhumdoi dagi malem pumbadagi oina thinglagani lauthokre. USA amasung Canada da company asigi pothoksing yonba lepkiba chahi anigi matungda mapal leibak dasu masi yonba leplagani haina company asina lauthorakibani. Maruina baby powders asida asbestos kouba cancer thokanba potlam ama yawi hainarakpadagi chahi khara ase powder asigi matangda kanna yenaduna lerakibani. Pothok asi sizinabadagi amangata thoki haina claim tauba consumer amadi survivor singna company asigi mayokta lawsuits lising kuntrani pan henna file torakibani. Aroiba dangasi tentakpa maroiba pau khara. Ningtamba numid habadi August tara mangada nongpok thangba samda lariba district singda lalholup alpha aina target torokpa yai haina Assam police ki special DGP GP singna akanbu warning pirakre. Haukiba August tarukta pikliba mahiroi nipi macha ama laikhidabagi wathoktagi Guwahati gi Nichols Higher Secondary School da Child Rights Protection Committee gi miyoising laktuna yamna makupna CCTV camera yauna kachin koya thungna yengsinkre. Assam ki Tamulpura pakhang machani police custody dagi chain kre. Drug chaba ani asi medical checkup ki hospital da purakpada handcuff yauna chain ki bane. Pakhang machama de jungle da load ruba matung yum amadagi scooter puraga chain ki su haire. Nagaland ki CM nephew Riona ngasi Prime Minister Narendra Modi amadi Union Home Minister Amit Sahada NACN IM da invite tawduna wari shanabaga loinana framework agreement adugi competency singi matangda kupna yengsin binaba haijarkre. UGC na engineering amadi medical admission examination sing punsinaduna common university entrance test undergraduate thabagi wafam ama khanaba hokre. Prime Minister Narendra Modi na Commonwealth Games da India gi medal purakhiba sanaroi khudingmak hayeng maki official residence da taramna okadore. Anti-EVM gi wakat Supreme Court na yarakidre EVM gi mahut sinnabagi wafam court asina reject tawrakhi. Ngasidagi India gi vaccination center sing da COVID ki precautionary dose oina Corbevax phangba hawkre. Passenger marfutrani thoi tongba Bangalore dagi Maldives samna paiba go first flight ama engine overheat oiduna warning bell khinglakpadagi Coimbatore da emergency landing tawkre. COVID na nakhiba sing heart health tangai fadana monitor togodabani makhoida cardiovascular ailments naganbagi chang wangi haina anoba study report amana haire. Israeli footballer Marco Barbulna Northeast United FC gi anoba head coach oiragane. France ki khwaidigi wangba civilian award Chevalier de la Légion d'Honneur Sasi Tharuda pikre. Indiana Taiwan region da unkhatnaba hanthanaba hai kibagaloyana UNSC da terrorist Abdul Rob Asgarbu global terrorist oina lauthoknabagi wafam China na thatpagi damak pendaba phongdokre. Ukraine gi Zaporizhzhia wa nuclear power plant ta yamnamak toina selling tawbadagi malim gi lebak kyana mideng thamlak padagi Ukraine amadi Russia na amana amagi mathakta maral sinarakli. US Secretary General na nuclear power plant asigi akoibda military activity chathariba si khudakta lepnanaba hairakre. Sri Lanka gi hanagi president Gotabaya Rajapaksa Thailand da lotuna leire. Europe ki mafam kayada nonglik na taba amadi nungsagi maisa kanmanbadagi ikang thokpagi awaba mayoknabaga loinana lanmai chakpagi thokdok kyasu leptana thokli. California da lanmai toina chakli nungsagi maisa yamnamak saba amadi kangbadagi England gi saruk kharada officially ikang thokle haina British lengakna lauthokre. Taiwan ga China ga kana unkhatna ringai cherga sida Taiwan gi opposition gi party gi luchingba sing China da chatpagi wafamama lakli. US Antonio na ex-president Trump ki mayumda red tobagi ayaba pikre. Aroibada habadi hayeng August tara humdoi athoba singi numitni.
लोई चंदुना मिनाई ओइहन्नब होटनरक्पा ब्रिटिश की मखुत्तगी मणिपुरबु कन्ननब होटनबदा थवाइना पोंथा पीख्रबा अथौबसिंगी मफमदा इचेमा पब्लिकेशंस की माइकेदगी इचेमा आरामबाई अमदी आरामबाई न्यूज गुवाहाटी की माइकेदगी इकाई खुमनबा अमदी नोलुकपा उच्चबगा लोइनना मणिपुरगी स्टेट सोंग ओरिबा सनालेबाक मणिपुरबु मयामगी मफमदा लांथोकचरी लिरिसिस्टना बी जयंत कुमार शर्मा ट्यूनना अरिबम श्याम शर्मा अमदी आर्टिस्टना रूपरागने।